Nambolda 33 suba AR da ambush tawkhibada Chennaba PLA gi kedar ani Guwahati dagi Phare. Tha asigi taramapan gi dumidang wairam pung manga ga minit 30 rom taba matamda Bisnupur district Nambol police ki manung chanba Nambol sabal laikai gi tidim lambida Imphal dagi 407 minit tata amada Bisnupur tamna haitharakiba 33 suba AR gi kangbu amada ambush tawdna JCO ama yauna AR gi personnel ani Hatkhiba aduga Mangana sogan kiba thagdo otu Chennabani haiba mioi ani Assam gi Guwahati dagi Phare haina Assam police ki pau amana haire pau asina makhatana hairibade makoi ani adu ngarang Guwahati gi jaga amada fakibani haire adubu karama mafamdagi fakibano haibadudi chapchana haidokte Pharaba mioi ani adudi thongam sadanda LS ngachik LS Kulakpam say 35 amasung somtham Mahes LS Momo LS amo say Yankai Matoi kawe Chongtham Mahes asi PLA gi senior cadre amani mahak 1990 gi matamdagi organization asiga loina rakibani mioi asi crime branch police station Guwahati Assam gi matungina fakibani Guwahati dagi ambush asida Chennaba mioi ani fakiba asi haukiba September Kunmari da Imphal West ki kameng dagi combined security force na ambush adu da hakthengna na Chennaba ni haiba khundongwam ojit chahini putaret apokpa laikhitraba mani kauba awang laikin thabi awang laikai da leiba mioi ama fakiba adugi matungdani haire maraksida ngarang security na RPF VLA gi khangembam thoiba LS thoi chahini phunipan kauba Bisnupur district ki Kumbi Setupur Ward number 2 da leiba mioi ama Tera Urak checkpoint dagi Phare Pharaba mioi ase Bisnupur district da security personnel sing jathokasin tawbagi pau sing collection tawguna thadok thajin tawbada hakthengna Chennaba mioi amani hairi Manipur da Afspa Thambagi Matam Thadokkhre Thadokkhre Manipur da hauzik oirakliba law and order gi phibam yenglaga Union Home Ministry na police station tarahumdoi na konba mafam natuna Manipur gi mafam pumna makta thamba Armed Forces Peace and Power Act Afspa gi Matam Thadokkhre Thadokkhre Union Home Ministry na thokiba notification amagi matungina October amadagi hauraga Thadokkhre makha sangthana Afspa sana halagani Disturb area status ki makada Afspa sana haliba mafam singi manungda Imphal, Lamphel, Singjamai, Patsoi, Wangoi, Haingang, Irinbung, Thoubal, Nambol, Amasung Kaksing yauna kumjale singani kulhumdoi gi me ahumdagi Kangluk ki hana sunaba tolaktuna Manipur da mioi chaniga sumna taruk hena sikraba matungda Biren na minister gi fam Thadokkhibadagi Manipur da February 13 dagi presidential rules laiduna lakibani Kumja Lisinganiga Maridagi, Lisinganiga Kunitoi Pauba, Imphal Municipality Area Yaugana, Manipur gi mafampum namag disturb area ni haina lautoke, Kumja Lisinganiga Kunitoi gi April Thada, Manipur Lengakna, Imphal West District ki Police Station Taret, Imphal East District ki Police Station Mari Loinana, Thoubal, Bisnupur, Kaksing, Amade Jeribam District ki Police Station Amamam Nakonba, Mafamsingdagi disturb area status lautoke. Kumja Lisinganiga Somna Konmarige October Thada Manipur Lengakna Police Station Taramapanna Konba mafam natuna state asigi mafamna makta amuk hana Afspa sana hanki state asida hauzik wairiba pibam yenglaga Home Ministry na Afspa gi matam sangdo halakpani hairi Fagalakpa drug Meitei namanghankre Manipur Police Department na tungan mafamdagi fagalakpa mayai kaba drug kilogram chahunga kulthani thoi gram chanipan tara humdoi Meitei namanghankre Sis Command Biomedical Waste Treatment Facility da mayai kaba drug sing Meitei bagi tauranga mari lenena DGP Rajib Singh na paumi sing da haike yumlo naba state singa pau phangoduna mayai kaba drug fabagi thaba khumang jaksin hanaba honare ngasi Meitei namanghankraba mayai kaba drug singi manungda heroin powder kilogram taruka sumna ama brown sugar kilogram marfunipan gram chanipan ga humputara matoi WY tablet kilogram kunitoi gram chama kunipan sudafidin tablet kilogram kuntha taruka gram humputara mapan ganja kilogram chamaga marfu matoi gram chatruka marfu taret SP capsule gram nipu taret yauke tharanga marilenina DGP na haike Prime Minister Narendra Modi amadi Home Minister Amit Shah gi mijeng khada matam khara kangluki rangna maram oiraga mijeng changba ngamludrabasu drug phabagi thaba akanma mongda pakhatpa hore stage asigi tongan ba district singda mayai kaba drug phanabagi akhanaba thorang lokhatke Moreda Police Commando ki personnel ani Hatkhiba gi case da
NIA na Hatkhiba Kuki inpigi spokesperson court bel Thadokkhre state asida thokiba kangluki irang manung English ani kun mari ki January thada Technopol district ki More area da Manipur police commando gi personnel ani Hatkhiba gi thokdokta Chennaba dagi NIA na unlawful activist prevention act UAPA gi makhada Hatkhiba Kuki inpigi spokesperson Meitei Guwahati High Court na bel Thadokkhre Hatkhiba sagol se numita Guwahati High Court ki Justice Michael Jonathan Kuma amasung Agyan Monicalta ki bench amana Kuki inpigi spokesperson asi bel pikibani miyoi asi lisingani kunmari gi January 13 ta More Bazar da police commando gi personnel ani plan taguna Hatkhiba gi thokdokta Chennai haina NIA na miyoi asi gi mathakta UAPA gi makhada case lakotuna wahang pahang tawbugi thabak satharakibani NIA gi report aduda thakdo aduga mari leinana Waikom Rohit Kauba Amasu pale adubu hearing aduda court asigi maikaidagi NIA na FIR asida paliba Rohit ki role asigi matangda mayek sengna pande NIA na lokhalakliba FIR aduda Kuki Milton Singh role gi matangda su pale maram maduna Kuki inpigi spokesperson asigi mathakta siriba maran sing asi reasonable oide haina lupa lakh anigi bel bota amasung senpham asiga manaba security da bel pikibani adumakpu NIA na thakdok aduga mari leinana darka leiba matamda NIA da report tawgadabani panba yabadi English ani kun mari gi January 13 ta More town da leiba IRB post amasung Kondong Lairembi da leiba IRB da bom amasung nomai kapsinduna attack tawbugi thakdok laike More Bazar da thokiba nomai kapnabagi thakdok da Manipur Police Commando gi W Somorjit amasung Takhelambam Silent Sor Kauba personnel ani laikide commando personnel ani asi laikidabaga loinana NIA na Kuki inpigi spokesperson Meitei asibu phaduna maki matakta FIR laukhatuna case asiga mari leinana inquiry chatharakibani NIA na Kuki inpigi spokesperson asi pharaba matung maki matakta siriba maral asi reasonable oide haiduna sahi asigi June 19 da Guwahati da leiba special NIA court na bel PK adumakpu anisuba FIR amaga mari leinana Kuki inpigi spokesperson asi June kunda amuk hana Hatkhiba NIA na Meiteibu amuk hana fajinkiba asigi mayokta Meitei na Guwahati High Court ta petition file tawrakkibani petition adugi matungina Hatkhiba sagol se numita Guwahati High Court ki division bench amana bel pikibani Irang na Manipur da tourist lakpagi chang chada kun hanthakre Manipur da hojik thokliba kangluki irang asina maram hoiraga state asida tourist lakpagi chang chada kun hanthakre haina chief secretary Punit Kumar Goyal na phongdokre thangwai banda leiba cherau ching da tourism and sustainable transformation haiba theme da pangtokpa world tourism day lisingani kun mangaga mari leinena wapam asi chief secretary na phongdokkibani tourism department na sinduna thangwai bangi cherau ching da pangtokpa thoram aduda lamdam asigi nat ki instruments singi oiba music and fusion gi performance kya utkibaga loinana yellow purup singi culture and dance martial art na chingba kaya su khudol tamke thoram maduda exhibition amasung pakthokibaga loinana tour operator singda khudol piduna ikai khumnaba utke thoranga mari leinena chief secretary Punit Kumar Goyal na haike tourism haibasi malemda khwaidiki khongjang yang sangsilakliba industry amane tourism na lairik laisu hairaba naha sing thabak pibaga loinana purup amaga atopa purup amaga gi marakta nat ki oiba chanabi sing masak takpada asoba thodang lauri tourism sakwat hanba ngamlabadi sothana lairiba lamdam asigi sanmit lon fagat hanba ngangani maramaduna Manipur ngang na tourism sector chakot anba thorang kaya lokhali national amadi malem gi thakta masak khanglaba sangai amadi siroi liri festival set asida pangtokuna malem gi lamkoi ba singi pungning chingsenduna lamdam asigi sermilon chakot hanaba thorang lokhali Modi na Bihar gi nupi lakh humphutara da lupa lising tara transfer tawguna employment scheme Thadokkhre RJD lengak saikre Prime Minister Narendra Modi na ngarang Bihar gi nupi singbu kumja lising masamapan marphutara dagi lising aniga manga phawba Rashtriya Janata Dal na lengak pairingai matamda senja thumja amadi inat ki amang basing adu nahawna ningsingbaga loinana hyriba matam aduda amuk hana luptanaba lakadoriba mikhalda hauzik BJP amadi sungsinaba lengak ta thajaba ngamnaba phongdoke amadi nupi lak
1975 मुख्य मंत्री महिला रोजगार योजना स्कीम हौदोकपगा मरी लेनना मकोई अकाउंट लुपा 10,000 तौदुना पुनः लुपा crore 65,000 सेनफम कानबा पीख्रे स्कीम असिना नुपीसिंग अदुदा मसा मसागी ओइबा इंटरप्राइज मचा नत्रगना बिजनेस मचा हौदोकनबगी मतेंग ओइगदौरे मोदीना मखा ताना फोंदोखिबदा आरजेडी गी लेंगाकना मतम अदुदा मिचम सिंगी मरक्ता अकी तुजुंगबा फावबा ख्वाइदगी हेनबा मतम ओइखे आरजेडी गी लुसिंगबा सिंगी मियोट मिनई अदु डॉक्टर फावबा लेमना थाकिदे नेशनल डेमोक्रेटिक अलायंस लेंगाकना बिहार दा हौजिक चीफ मिनिस्टर गी फम पाइरिबा नीतीश कुमार गा लोइनना बीजेपी ना बिहार की मियामना मंगखिबा मंगलान अदु थबक्ता ओंथोकनबा अरेबा पांगल पुथोकना होनरे करिगुंबा स्टेट अदुगी नुपीसिंगना मखुत्ता सेल लेदुना मसागी ओइबा थबक थरमसिंग पाखतपा ngamlaklabade मखाताना मसा फंदोकुना चाखोटपगी माइकै क्यादा लंबा फंगबगी तंजा लाकदौरिबने ममांगदा स्टेट अदुदा लखतखिबा जनधन योजना हाइना खंगनबा नुपी crore 30 गी बैंक अकाउंट सिंग आधार का लिंक तौकुना लेमना हांगदोकहनखिबा अदुना ngasi मखोई अकाउंट दा थबक हौबा याबा सेनफम अदु यौबा ngamlibani स्कीम असिना मखाताना लुपा लाख 2 फावबगी खुदोंचाबा अदु हानिगे सेनफम सिंग अदुना मओंग मरिनताना सिजिननबा ngamlabadi पीथबा याबगी तांजासु लई हाइके पनबा याई स्टेट अदुदा इस्लामिक मिखल चहीगी लोइसिलकपा नवेंबर थादा पांगथोकनबा यारी सोनम वांगचुक पुलिस ना फाख्रे तोंगान बलुसिंगबा सिंगना बीजेपी लेंगाक पुचेरेदुना पेंडबा फोंदोखरे लद्दाख की लेहदा यूनियन टेरिटोरी अदुबु तरुक सुबा शेड्यूल दा चलहल्लो हाइदुना चथखिबा खोंजंगदा मियोय मरी सिरगा कया अमना असो अपन थोकिबा थौदोक अदुगी मतुंग ngarang क्लाइमेट एक्टिविस्ट सोनम वांगचुक लद्दाख पुलिस ना फाख्रे मदुदा आम आदमी पार्टी की लुसिंगबा अरविंद केजरीवाल अमदी जम्मू एंड कश्मीर के चीफ मिनिस्टर ओमर अब्दुल्ला यावना तोंगान बलुसिंगबा सिंगना बीजेपी लेंगाक पुयानिंगदा फोंदोखरे युमसा कैसा नुमिता लेहादा चथखिबा प्रोटेस्ट अदु हिंसागी ओइबा थौदोक ओइरकपदगी सेंटर की यूनियन होम मिनिस्ट्री ना थौदोक अदु सोनम वांगचुकता मरा सिखिबनी महाके माइकैदगी फोंदोखिबा वाफम कयाना मफम अदुगी मियामदा इनोट हापना हिंसागी ओइबा थौदोक अदु ओहेलकपनि हाइना मखातारी वांगचुक मसानादी महाकी मथक की होम मिनिस्ट्री ना सिरिबा मराल अदु याकिदे हिंसागी ओइबा थबक थोखिबा अदुसु महाकना यानिंगदा फोंदोके मसिदसु नतना चयोलनी हेना चरा हेलकपदगी थबक अदुसु लसिनखे प्रोटेस्ट अथबा अदु लोइख्रबा मतुंग नुमित निनी लेरेगा ngarang सोनम वांगचुकना लेहदा प्रेस कॉन्फ्रेंस अमदा वांगांगनबगीदमक्ता लाखिबदा पुलिस ना फाखिबनी केजरीवाल ना महाक फाखिबा थौदोक अदुबु बीजेपी की डिक्टेटरशिप ओइबा खोंथांगनी बारन अमसुंग कंगसागी मतम लोइके हिटलर अमसुंग मुसोलिनीगी मतमसु लोइके हौजिक फावबा मियामना हाइरिबा मियोइसिंग असि नुक्सिनदे लेबाक असिदसु डिक्टेटरशिप सिंगे मतोल लोमले हाइना महाकी सोशल मीडिया पोस्ट थागलके अमरोमदा जम्मू एंड कश्मीर की चीफ मिनिस्टर ओमर अब्दुल्लाना वांगचुक फाखिबा थौदोक अदुबु यामना लाइबक्तिबनी सेंटर ना लद्दाख थाजबा पीखिबा सिंग अदु मोंग मलिनताना थबक्ता ओंथोकपीदना लैरी मसिगी मरम करिगिनो हाइना महाकना पाउमी सिंगा उनाबदा फोंदोके लद्दाख ता हौजिक हिंसागी थबक लोइरबा मतुंग मखाताना अहेनबा पामदबा थबक सिंग थोरक्तनबगीदमक्ता कर्फ्यू मखा चथरी अक्टोबर 3 होम मिनिस्ट्री की माइकैदगी लेह एपेक्स बॉडी का वारी साननबा पाउ पीबा लेख्रबनी।